ड्रैगन फार्म निको मैम याम फजन सेमे फार्म से याम तारे हईजे सिदा मखन याम लोई सुना फंगेको हजी कोई वर्ल्ड याम कम्पीट होना थानरिबा हाइमनिको ड्रैगन जे मैम चार पामजु मैम सिदगी वेराइटी याम लोई लैरबनिको सिदा लागा मैम ड्रैगन की ओइनादि सिदम स्टे लोबि यारे फजन सेमे माइस हौजिकति विंटर संगमिना हईजे खरदि पालेबो ऑलमोस्ट याम अदुम लोइसले सीजन जे लोइसलाबा माइ ड्रैगन की याम चावै जगह से अदगी माइ सिदा नौना थादोबा कांबु जी सिजु कुयौदे ने लोइ पान पाले फनाम ने नौना सेमगिबो कांबु ने सेमखलाइस सिजु कुयौदे जार चावखले मैम सिजन मोंदगी दम चार माना सेमजरगा दम थाइनिको सिदगी मागी मदर प्लांट दगी कटिंग तौरगा ड्रैगन जे मागी चार जे माई मदर प्लांट लाइगदि दम चार सेमजे लाय कटिंग तौरगा दम चार जे म्याम सेम यायबो ओना म्याम जो ड्रैगन की कानाबदि यामबल अदुम तानरमबनि म्याम को फजना खंगद्रगा जो मागी कानाई हाबदि म्याम खंगनरमबनि को सि हाइजे टेस्ट फजना लैबा अदगी हक्चांग याम फजना कानबा हाइमनिको माजे ड्रैगन जे अदगी मार्केट दा जुम प्राइस दम वांगने योन भाई तारेने साइ साइ युमदा थाबिगदि दम अदगी हाइदो दम मेसेर ओर दम हेको फंगनी अदगी मागी न्यूट्रिएंट वैल्यू दम फजना अदम मुल्लकान हेको याइदनको मार्केट लाइबि देखोन ज्ञान तादबा दम यावेबा ज्ञान तादबा मिस अखोना हाइदो मुंद्रिकान हाइ तारेने मुंद्रिकान हेक तागदि मागी हाइदुगी मागी अखोदा फंगदब कानबा माई न्यूट्रिएंट जिंग दम फंग वाटकदैनेबो फजना मेसेर ओर हेक तागदि दम होय अखोना हाइदुदै फंगदब मागी न्यूट्रिएंट वैल्यूज लोय फंगदैनेबो वेराइटी मैम लैगो सिदा याम येलो लेरे अदगी रेड मखन फयाम लेरे अदगी पिंक रोज खंदे आई ममिंग खरदि खंगे जो याम खंदे सिदा फयाम लेरे मखन मखन सिगिजना येलो ने मको बाव माजे येलो द थाई गोल होय निको सिदा केजी क्या पांगे पांग सीजन तक सी पाबी दबो सिगी सी मपान नि खलगी माय मतम फजन पाल मतमदो से मसिंग सिबु मसिगो सी पाबी सुबजा नि फुगते नि पान या खाइgi नि थोइ पान हम फजन पान मजानी को पाल अदुम अमुक अदु पाली लोय बतेदा ममांग हान खर पान यावनि मतुंग नि पाल माय याम पान तंजा टाइमिंग हाइतारे मपान तंगा सामबदुम माय अबुंग मान पान मदुम निफुगते नि पान वेराइटी जे पाउं क्या पुन्ना थारे सिदा पाउं वेराइटी टाइप पान सुरे ट्राई पान सुरे याम लो सुजले ने दुदे ना कोन बई तरा वन तक नंग लौजे चार अमदा कनो की मोजी एलडी 5 पाइदो जिदुगा जिदुदनि सिंग तमा तरा अमदा मोरकान रेट जो जनरेशन 2 लाख माने का पाउं जे ओ सिगिने पाउं सिगी चार्ज ने बा क्या पीबा सिगिरो ममन प्राइस क्या लै हैनो मोजे ओ सि थारि जे से यावली जिदुदनि सिंग तमा ओ सि कटिंग जी तको कटिंग अमदा लिसिंग अमा चंवा एलडी 5 तो ना लिसिंग ओ सिगी LD1 जे ने बो लिसिंग अमा का क्या बा मो एलडी वाला एलडी 1 दि चामदी नि चामरी अदुगा जिदु यावनी जिदु था जिदु लिसिंग चंवा सुनई माई कटिंग मसा दने को कटिंग अदि फुकी एलडी 5 नि लिसिंग एलडी 5 सि थालो किदरि इमुंग लेगन ओ नंग न सिलेने बा नो सिन
ꯁꯣꯝꯒꯤ ꯒ꯭ꯔꯨꯞꯁꯤꯅ ꯅꯧꯅ ꯊꯥꯔꯤꯕ ꯀꯥꯡꯕꯨꯅꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯄꯥꯎꯁꯤ ꯊꯥ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯁꯤ ꯀꯩꯅꯣꯒꯤ ꯖꯨꯂꯥꯏ ꯇꯥꯔꯤꯛ ꯇꯔꯥꯃꯉꯥꯗ ꯑꯇꯣꯞꯄ ꯊꯥꯕꯅꯤ ꯑꯣ 24ꯒꯤ ꯖꯨꯂꯥꯏꯗ ꯊꯥꯒꯦꯕꯀꯣ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯒ꯭ꯔꯣꯠꯁꯦ ꯌꯥꯝ ꯏꯜꯂꯦ ꯆꯠꯔ ꯂꯥꯎꯅ ꯁꯤꯒꯤ ꯍꯥꯏꯠꯁꯤꯅ ꯑꯃꯨꯛ ꯑꯁꯣꯝ ꯂꯩꯍꯧꯕꯗꯅ ꯈꯔ ꯋꯥꯡꯉꯤ ꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯅꯦꯝꯈ꯭ꯔꯦ ꯅꯦꯝꯍꯜꯂꯦ ꯑꯩꯈꯣꯏꯅ ꯅꯦꯝꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯦꯕꯥ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯅꯦꯝꯃꯗꯤ ꯑꯩꯈꯣꯏꯅ ꯀꯠꯇꯤꯡ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯦꯕ ꯁꯤꯗꯤꯀꯣ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯃꯥꯒꯤ ꯕ꯭ꯔꯥꯟꯁꯁꯦ ꯇꯥꯍꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯇꯥꯍꯜꯂꯒ ꯑꯩꯈꯣꯏꯅ ꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯣꯟꯊꯔꯒꯅꯦ ꯁꯤ ꯁꯦꯝꯃꯒ ꯑꯗꯨꯝ ꯑꯅꯧꯕ ꯕ꯭ꯔꯥꯟꯁ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯃꯥꯏ ꯇ꯭ꯔꯦꯂꯤꯁꯤ ꯃꯈꯟ ꯃꯈꯟꯅꯤ ꯁ꯭ꯇꯥꯏꯜꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤꯀꯣ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯇꯧꯔꯤ ꯗ꯭ꯔꯦꯒꯟ ꯗꯤ ꯂꯣꯏꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯖꯥ ꯑꯃ ꯊꯜꯂꯦ ꯗ꯭ꯔꯦꯒꯟ ꯑꯗꯨꯝ ꯊꯥꯕꯤꯕ ꯌꯥꯔꯦ ꯄꯥꯎꯁꯤꯗ ꯑꯗꯨꯝ ꯆꯥꯔ ꯑꯌꯥꯝꯕ ꯃꯤ ꯑꯗꯨꯝ ꯍꯪꯉꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯀꯠꯇꯤꯡ ꯑꯗꯨꯝ ꯐꯪꯒꯅꯤ ꯀꯠꯇꯤꯡꯗ ꯑꯣꯏꯅ ꯀꯠꯇꯤꯡꯗ ꯑꯣꯏꯅ ꯂꯧꯒꯦꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯥꯔ ꯀꯣꯂꯣꯝ ꯁꯦꯝꯃꯒꯀꯣ ꯑꯁꯦꯝꯕ ꯆꯥꯔꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯁꯦꯝꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯗꯒꯤ ꯀꯠꯇꯤꯡ ꯑꯣꯏꯅ ꯄꯥꯝꯃꯒꯁꯨ ꯏꯁꯥꯅ ꯑꯄꯥꯝꯕ ꯚꯦꯔꯥꯏꯇꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯀꯣ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏ ꯌꯦꯜꯂꯣꯗꯤ ꯉꯁꯤ ꯉꯥꯛꯄꯒꯁꯤ ꯀꯩꯅꯣꯒꯤ ꯀꯠꯇꯤꯡ 10 ꯁꯨꯔꯦ ꯑꯣ ꯌꯦꯜꯂꯣꯁꯦ ꯃꯤꯅ ꯁꯨꯝ ꯍꯩꯁꯦ ꯁꯨꯝ ꯃꯁꯛ ꯐꯖꯕꯤꯗ ꯁꯨꯝ ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯧ ꯌꯥꯝ ꯃꯥ ꯍꯦꯟ ꯇꯣꯡꯅ ꯍꯥꯎꯕꯗꯤ ꯌꯦꯜꯂꯣꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯊꯥꯏ ꯁꯤꯗ ꯐꯪꯉꯤꯁꯤꯅ ꯄꯥꯎꯡꯗ ꯐꯪꯉꯤꯁꯤ나 ꯊꯥꯏ ꯒꯣꯜ ꯀꯣ ꯁꯥꯏꯒꯣꯜ ꯑꯅꯤ ꯑꯩꯈꯣꯏꯁꯨ ꯑꯅꯤ ꯂꯩꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯃꯗꯤ ꯑꯩ ꯃꯃꯤꯡ ꯈꯪꯗꯕꯒꯤ ꯍꯥꯟꯅ ꯄꯣꯔꯛꯈꯤꯕꯅꯤ ꯑꯣ ꯁꯥꯏꯒꯣꯜꯗꯤ ꯍꯥꯟꯅꯒꯤꯗꯤ ꯈꯔ ꯍꯥꯀꯨꯝ ꯄꯣꯛꯄꯅꯤ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯊꯥꯏ ꯒꯣꯜ ꯑꯃ ꯂꯩꯔꯦ ꯑꯗ ꯌꯦꯜꯂꯣꯗ ꯄꯥꯂꯣꯔꯥ ꯑꯃ ꯂꯩ ꯑꯗꯒꯤ ꯄꯂꯣꯔꯥꯗꯤ ꯑꯩꯈꯣꯏ ꯂꯩꯇꯤ ꯌꯥꯎꯗꯅꯤ ꯑꯧ ꯑꯃꯅ ꯏꯖꯔꯦꯂꯤ ꯌꯦꯜꯂꯣꯅ ꯑꯃꯒ ꯂꯩꯕꯅꯦ ꯏꯖꯔꯦꯂꯤ ꯌꯦꯜꯂꯣ ꯑꯃꯁꯨ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯅꯤ ꯄꯂꯣꯔꯥꯗꯨꯗ ꯑꯩꯅ ꯃꯗꯨꯝꯗ ꯃꯃꯜ ꯌꯥꯝꯕꯁꯤ ꯌꯥꯝ ꯄꯤꯅꯤꯡꯗꯦ ꯁꯤ ꯚꯦꯔꯥꯏꯇꯤꯁꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤꯅꯤ ꯃꯌꯥꯝ ꯗ꯭ꯔꯦꯒꯟꯁꯦ ꯑꯗꯨꯝ ꯊꯥꯕꯤꯕ ꯌꯥꯕ ꯍꯩ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯕꯅꯤ ꯄꯥꯟꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯆꯥꯟꯅꯔꯕ ꯑꯗꯒꯤ ꯃꯍꯥꯎꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯗꯇꯩ ꯄꯨꯁꯤꯜꯂꯛꯄꯗꯣ ꯑꯩꯈꯣꯏ ꯁꯣꯝ ꯁꯣꯏꯜꯗ ꯑꯗꯨꯝ ꯐꯪꯖꯔꯤꯕ ꯍꯩꯁꯤꯒ ꯃꯍꯥꯎ ꯌꯥꯝ ꯐꯖꯅ ꯈꯦꯠꯅꯕꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯅꯁꯨ ꯄꯥꯟꯕ ꯉꯝꯕ ꯍꯩ ꯑꯃꯅꯤ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯍꯟꯗꯛꯀꯤ ꯄꯨꯟꯅ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯍꯦꯛꯈ꯭ꯔꯦꯕ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯀꯦꯖꯤ 3,000 ꯃꯊꯛꯇ ꯍꯦꯛꯑꯦ ꯍꯥꯏ ꯍꯟꯗꯛꯀꯤꯀꯣ ꯆꯥꯎꯔꯥꯛꯅ ꯄꯥꯎꯡ ꯁꯦꯜ ꯀꯌꯥꯃꯨꯛꯀ ꯐꯪꯉꯦ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ 3,000 ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯦꯜꯂꯝꯃꯤ ꯂꯥꯛꯇꯔꯦ ꯍꯦꯜꯂꯝꯃꯤ ꯑꯣ ꯁꯨꯝ ꯍꯟꯗꯛ ꯁꯤꯖꯟꯒꯤ ꯑꯣꯏꯅ 24 ꯁꯤꯖꯟꯒꯤ ꯑꯣꯏꯅ ꯄꯥꯎꯡꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯑꯗꯨꯝ ꯃꯤꯅꯤꯃꯝꯗ ꯍꯥꯏꯇꯥꯔꯦꯅꯦ 7 ꯂꯥꯈ + ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯜ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯀꯣ ꯃꯌꯥꯝ